Lakliba July thada pangthokadaba Lok Sabha gi nongju mifamda NDA lengakna 2/3 majority fangbagi oithokpa leibana delimitation bill pass toba yana lei haidi NDTV na fonglakpa pawmagi matungina delimitation bill asi hokiba April thada pangthokiba parliament mifamda NDA na 2/3 majority phangba ngamdabadagi bill asi pass toba ngamkidabani 2/3 majority laitaba sina maram oiraga women's reservation constitution amendment bill su pass toba ngamkidabani adubu ngarang Trinamool Congress ki MP amana Lok Sabha gi MP kun NDA da support tawragani haina claim tarokpa laikre loinana Union Minister Bhupender Yadav ki yumda rebel MP sing asigi oiba mifam amasu pangthokra hairi Lok Sabha da Trinamool gi MP kun mapan lei makoi gi manungda MP kunna block ama semlaga center da lengak pairiba NDA lengak da support tawnaba plan tawri karigumba masi oithoklabadi Lok Sabha da ahan boina NDA gi tally mark chahum lanthokduna 2/3 majority yaugadaba masing naksil halagani BJP gi senior leader amana phongdorakpada lakliba nongju mifam asida tongan ba maru oiba bill kaya ama pushilagna ba thaurang tawri bill sing asigi manungda delimitation bill women's reservation bill amasung one nation one election yauri floor da 2/3 majority gi vote masing asi chahum humpu oigadabani Trinamool gi MP kun gi support asigi mathakta MK Stalin na luchingba DMK Uddhav Thackeray na luchingba Shiv Sena UBT dagi support fangadaba MP singi chaurakpa masing amadi April thagi mifamda constitution amendment bill da fangkiba ahenba MP kharagi vote aduga pashilaga NDA gi tally mark asi chahum ga nifunipan yaure 2/3 majority fangadaba vote masing asi taranithoi khaktamak ngaire watliba vote masing asi apikpa party sing independent MP sing amade cross voting dagi mention abohonari maramaduna lakliba nongju mifam asida 2/3 majority phangba yabagi oithokpa leire masida sunatana Rajya Sabha da su 2/3 majority phangna ba kanba mongda honari amade phangba yabagi oithokpa su lei haina paw sina makatari